ꯄꯤꯔꯛꯇꯕ ꯇꯥꯔꯒꯗꯤ BJPꯒꯤ MLA ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯑꯩꯈꯣꯏ ꯐꯝ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯅ MLA TH ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯊꯥꯁꯤꯒꯤ ꯑꯅꯤꯗ ꯃꯈꯥꯟ ꯑꯃꯗꯤ ꯂꯩꯈꯥꯟ ꯄꯣꯛꯄꯤꯒ ꯂꯣꯏꯅꯕ ꯃꯐꯝ ꯑꯃꯗ ꯀꯝꯒꯤꯟꯂꯟ ꯆꯣꯡꯂꯣꯏ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯑꯔꯥꯝꯕꯥꯏ ꯕꯦꯡꯒꯣꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯄꯨꯈꯤ ꯍꯥꯏꯅ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯔꯥꯜ ꯁꯤꯈꯤꯕ ꯑꯗꯨ ꯌꯨꯝꯐꯝ ꯌꯥꯎꯗꯕ ꯑꯔꯥꯟꯕ ꯋꯥꯐꯝꯅꯤ ꯍꯥꯏꯅ ꯑꯔꯥꯝꯕꯥꯏ ꯕꯦꯡꯒꯣꯜꯅ ꯁꯦꯡꯗꯣꯔꯛꯂꯤ꯫ ꯑꯃꯗꯤ 69 ꯁꯨꯕ ꯋꯥꯏꯜꯗꯂꯥꯏꯐ ꯋꯤꯛꯀꯤ ꯊꯧꯔꯝ ꯑꯁꯤꯁꯨ ꯃꯈꯥ ꯇꯥꯅ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯗ ꯄꯥꯛ ꯁꯟꯅ ꯄꯥꯡꯊꯣꯛꯅꯈ꯭ꯔꯦ꯫ ꯈꯨꯔꯨꯝꯖꯔꯤ ISCOM ꯅ꯭ꯌꯨꯁ ꯕꯤꯗꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯤꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯍꯟꯗꯛꯀꯤ ꯗꯦꯜꯂꯤ ꯈꯣꯡꯆꯠ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡꯒ ꯎꯅꯕꯒꯤ ꯑꯄꯣꯏꯟꯠꯃꯦꯟꯠ ꯄꯤꯔꯛꯇꯕ ꯇꯥꯔꯕꯗꯤ BJPꯒꯤ MLA ꯑꯃ ꯑꯣꯏꯅ ꯂꯩꯔꯨꯕꯒꯤ ꯀꯔꯤ ꯀꯥꯟꯅꯒꯅꯤ ꯐꯝ ꯊꯥꯗꯣꯛꯄ ꯇꯥꯕꯅꯤ ꯍꯥꯏꯅ ꯑꯟꯗ꯭ꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MLA TH ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯍꯥꯏꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜ ꯏꯟꯇꯔꯅꯦꯁꯅꯦꯜ ꯑꯦꯌꯔꯄꯣꯔꯠꯇ ꯗꯦꯜꯂꯤ ꯆꯠꯅꯕꯒꯤꯗꯃꯛ ꯊꯨꯡꯂꯈꯤꯕ MLA TH ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ISCOM ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠꯁ ꯔꯨꯜ ꯍꯦꯛ ꯊꯝꯂꯛꯈꯤꯕꯗꯒꯤ MLA ꯀꯌꯥ ꯑꯃ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯗꯦꯜꯂꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯂꯤꯗꯔꯁꯤꯡ ꯎꯅꯕꯅꯤ ꯍꯥꯏꯅ ꯆꯠꯂꯤ꯫ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯁꯦꯝꯂꯛꯄ ꯉꯝꯗꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤ꯫ ꯍꯟꯗꯛꯀꯤ ꯗꯦꯜꯂꯤꯗ MLA ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯜꯂꯤꯕ ꯑꯁꯤ ꯁꯦꯟꯇ꯭ꯔꯦल लीडरसिंग अपॉइंटमेंट फंगबा लेरब्रा मतौ करमना उनगदौरिबनो हाइना हंकी मसिगे पाउखुमदा सेंटरदा बीजेपी गी लेंगाक चाउना लेरी मखोइना अखोइगी मपी मपासिंगनी अखोइगी मपी मपा ओइरिबसिंगबो उनदबा यारोइ उनबा यारक्ट्रगना अखोइ मसाना रिजाइन तौबा ताबनी हाइना MLA TH श्यामकुमारना पाउखुम पिरमलगा नुमिदियुंगो मतुंग पुंग 12:35 दिल्लीदा पाइखिगदबा इंडिगो फ्लाइट इम्फाल थादोखी। MLA TH श्यामकुमार खक्ता नत्तना हाइरिबा फ्लाइट अदुमक्तदा सिंगजमई असेंबली कंस्टिट्युएंसी की MLA युमनाम खेमचान लोइनना वाबगाई असेंबली कंस्टिट्युएंसी की MLA उसम देवेंसु दिल्लीदा चंख्रे नाकलमरोमदा ngasi numitang wairam pung 5:30 खरे हेलकपा मतमदा मणिपुर लेजिस्लेटिव असेंबली की स्पीकर ओइना लेरिबा MLA TH सत्यव्रतगा लोइनना गोविंदास कोंथौजम कुमुकचम जॉयकिसन KH इबोमचा MLA सैयद नुरुल हसन सापम कुंजकेशोर अतोपमिंग के बामदे मयांग इम्फाल असेंबली कंस्टिट्युएंसी की MLA कुंखाम रोबिंद्रोसु एयर इंडिया एक्सप्रेस की फ्लाइट दिल्ली दा पाइसिनख्रे ngaraangna हानेगी चीफ मिनिस्टर ओइरंबा MLA N बिरेन MLA डॉक्टर सापम रंजन हाइखाम दिंगो अमदी MLA L सुसिंद्रोसु दिल्ली दा थुंख्रबने। Menurut Presiden, kemiam ke sakam perluan ma apa? Presiden itu yang berhasil soleh, ada ni lagi apa? Presiden itu segi lagi sadi, no setana piat nangan. Ini piat anda ini sim, sadi ini itu kan sim piat anda ada. Kau masih sundai, kau India sih sebetulnya itu kanjeng. Ada miam kita sih hak kita ada. Jadi MLA miam jadi jadi itu sangat kan. Ini Pom si kamu sudah bilang mana dulu nanti kita. Ini ada pom, tobu ya ada ni. Upaya itu, baik. Atau berpamili bukan. Kenapa sih baru ini nama hubungannya ada Prime Minister, ada Amit Shah, Amit Shah, BJP की President, National President. मैं आमम तो नबी ये ना ताबी। अब हम मक्की दी appointment हम बको पम तो लेते हैं। तो कमाई ने प्रोग्राम लोग बको तकी कमाई ने हम ना दिखे दो रिया मती कुन्ना रखा करी कमाई ना वो इधर वापस दिखे हम दिखे दो ना। Kau dia mana? Ini desain nama mana? Mana apa kau ni? Mungkin na, mungkin parti ni parti itu orang ayah. Ini ambil apa apa? Nama MLA ambil apa ni? Lain orang mana? Kau mak ni contoh dia. Kau ni, nanti bersuara yang. Kau apa ni? Leader sih apa itu kuna apa? Ya ada ni kuna apa? Ya ada ni. Kau BJP MLA ni ada atlet dia. अब वो इन्हें उधर बस फिर प्रगति तामो इसके बातों को करनी Ya ada ni apa? Resign tu dah. Sudah. Asigi tang ani gi numidang athengbada makhana made lekhan pokpiga lonaba mafam amada kamginlal chongloi kauba myoi ama arambai tengol gi myoi sina tamthina fuki haina kuki students organization case ona thasigi tang mari da thadoraki bacherol amada fongdoraki badu yumpham yaudaba aranba wafam ni haina arambai tengol gi general headquarter degi
थादोरक चेरोल अमदा फोंदोरकली हाइरिबा थौदोक असि अरामबाई टेंगोल गा मरी लेनदे केसो ने सिरकलिबा मराल असि अरामबाई टेंगोल गी मिंगचत थीननबा अतमनना होनेरकपने थौदोक असगी मतंगदा अचुंबा पुथोकनिंगलबदी आइनगी मतुंगिना कांगलोन चुमना थिदोकपना अचुंबा खोंथांग ओइगनी हाइरे हुम्पुतरा माथोय सुबा वाइल्ड लाइफ वीक सेलिब्रेशन लिसिंगनी कुनमंगा के सरुकम ओइना डेप्यूटी कंजर्वेटर ऑफ फॉरेस्ट टेक्नोपल फॉरेस्ट डिवीजन न पाइखलकपा थौसिल की मखादा ह्यूमन एनिमल कोएग्जिस्टेंस हाइबे हिरमदा क्विज कंपटीशन अमंगसी एकलव्य मॉडल रेसिडेंशियल स्कूल EMRS मोरेदा पांगथोखरे क्विज कंपटीशन असी मरु ओइना मियोइबा एखोइने हिंगबदा लमलकी साउचेक अमदे महौसाद अकाइब पीदना बहनब तंगाई फदे हाइबसी माहिरोइ खुनाइदा खंगहनबगी पांदमदा पांगथोकपनी हाइरे क्विज कंपटीशन असिदा टेक्नोपल डिस्ट्रिक्ट तोंगान तोंगानबा महिलोसंग कयादगी लाखिबा माहिरोइसिंगना सरुक याखी थौरमगा मरी लेनना डिविजनल फॉरेस्ट ऑफिसर ना महौसागी खलंगाकना थमनब होनबदा माहिरोइ खुनाई अमदि मियामना अपुनबा थौदांग लौमिनेरसी हाइना अपील तौखी लेबाक असगी मफम पुंबदा अक्टोबर की तांग अनीदगी निपाल फाउबा चयोल अमा चुपना चथगदौरिबा हुम्फुतरा माथोय सुबा वाइल्ड लाइफ वीक लिसंगनी कुनमंगा की सरुकम ओइना ngasiuk थौबाल फॉरेस्ट रेंज न सिंधना स्कूल तमलिबा माहिरोइ सिंगलोइना फुनाल मरिंगदा ट्रैकिंग चटना ह्यूमन एनिमल कोएग्जिस्टेंस की थौरम पांगथोखरे गाइडेड बर्ड वाचिंग ट्रेल वॉक हाइबे हिरमदा डिविजनल फॉरेस्ट ऑफिस थौबाल की DFO डॉक्टर L जिसिली की मीटिंग मखादा रेंज फॉरेस्ट ऑफिसर थौबाल दिनेश चंद्र सलाम लुचिंगदुना वाइथौ प्रोटेक्टेड फॉरेस्ट की एरिया मसु ओरिबा फुनाल मरिंग द चटकिबा ट्रैकिंग अदुदा वाइल्ड लाइफ एक्सप्लोरर की मेंबर सिंग अमदी स्टाफ सिंग सु सरुक याखी ngasi की खोंगचत अदुगा मरी लेनना रेंज ऑफिसर दिनेश चंद्र सलाम अमदी वाइल्ड लाइफ एक्सप्लोरर की मेंबर सिंगना माहिरोइ सिंगदा लमलकी सा अमदी उचेक सिंगी मरमदा सुगाइना ताकपिखिबगा लोइनना मिरमदगी पाइरकलिबा उचेक सिंगबु हातपिरोइसी मखोइबु ngakpi senbiduna लोइनसी हाइबने चिंगबा वाफम सिंग थमकी लेबाक असगी मफम पुंबदा अक्टोबर अनीदगी अक्टोबर निपाल फाउबा चयोल अमा चुपना चथगदौरिबा हुम्फुतरा माथोय सुबा वाइल्ड लाइफ वीक लिसंगनी कुनमंगा की सरुकम ओइना ngasi ayu कक्चिंग फॉरेस्ट रेंज न सिंधना स्कूल माहिरोइ सिंगलोइना थोंगाम मोंदुम रिजर्व फॉरेस्ट की मनुंग चनबा मोनुसोय चिंगदोल अमदी पुमलेन पाता ट्रैकिंग चटना ह्यूमन एनिमल कोएग्जिस्टेंस की थौरम पांगथोखरे गाइडेड बर्ड वाचिंग ट्रेल वॉक ऑन नेचर सफारीज हाइबा पांदमदा डिविजनल फॉरेस्ट ऑफिस थौबाल की DFO डॉक्टर L जिसिली की मीटिंग मखादा रेंज फॉरेस्ट ऑफिसर कक्चिंग हुइड्रोम सुंदर न लुचिंगदुना कक्चिंग डिस्ट्रिक्ट की मोदुसोय चिंगदोल अमदी पुमलेन पाता चटकिबा ट्रैकिंग अदुदा कक्चिंग फॉरेस्ट रेंज की मनुंग दलेरिबा बीट ऑफिसर सरिक लाइरेंबी JFMC की मेंबर सिंह लोकल वॉलंटियर सिंह वाइल्ड लाइफ एक्टिविस्ट सनसम चितरंजन अमदे वाइल्ड लाइफ वार्डन M ओपनसु सरुक याखी ngasi की खोंगचत अदुगा मरी लेनना रेंज ऑफिसर हुइड्रोम सुंदरना माहिरोइ सिंगदा निंगथम था चंगलकपगा लोइनना पात सिंगदा लमलकी उचेक सिंग चाकता बहौरकले हाइरकतुना उचेक अमदि सा सिंग बुहातपिरोइसी मखोइबु ngakpi senbiduna लोइनसी हाइकी नाकलमरोमदा कल्चिंग फॉरेस्ट रेंज ना रेंज से ऑफिस दा थासे की अहुमदगी ट्रेनिंग कुनिथोइना सरुक यादुना निमिट हुमनी चुपना चथरकिबा कैपेसिटी बिल्डिंग ट्रेनिंग ऑन मशरूम एंड LSC कल्टीवेशन थौरमसु लोशिनकिबगा लोइनना सर्टिफिकेट सु यंथोकी ngasi DFO Chandal na sinduna yangyen chingamadi Kangbung Reserve Forest ki manakta leiriba Kaching District ki Serau Khulda Mera Paipi Singh Mahiroi Singh Singtam Police Outpost ki OC amadi staff Singh Nipu Taruk Suba Sam Rifles ki officer Singh amadi Jawan Singh galoinana Forest ki staff Singh na Humputura Mathoi Suba Wildlife Week Pangthokre Tharamasiga Mari leinana Chakpi Turel ki Torbanda Miyamna Ujar Chahum Rom Suthaki Tharamga Mari leinana Dr. N. Munal Meitei, DFO Chandal na haikibada, Aikoina Manipur gilay maidigi sa uchek sing buta sing na may puna na kansi hairabadi, mayra paibi ima singi mating changi, lamdamasigi aruba thabag thauram kayada ima sing niyaw silaklabadi, soyda na may pakani. Maramasina,
ngasi serauda pangthokliba wildlife week ta mairapaibi ima singna saruk yariba shimakna taramasi khara makhai di mai paklagani thajai loinana manipur gi atai mafam singdasu sa uchek sing bukanbada lam gi mairapaibi sing amadi civil society singna saruk yabiu amadi forest department pu mateng pangbiu haina Dr. N Munal na media gi thongda pil tawki Dr. N Munal na makhata na haikibada Manipur da lemhauriba sauchek sing asibu soidina kansi hairabadi chingi sarukna chada marifutara oiba aduga apunba misingi chada ni futaruk oiriba chingi ichil inaw singna achobu thodang lofam thoi thenglabasu thengna akanba fireb ama lohaudrabadi ngasi lamda masida lemhauriba sauchek kharasisu matam kharagi matungdadi loina mutkiduna phaklang da thetpa photo natana tungi mirol na uba fangkidabasu yai Maramasina, Humputara Matoi Suba, Wildlife Week Asige Roinana, Aikoi Mipum Kuding na Saruk Yaduna, Lamlaki Sauchek Sing Asibukan Minasi Haina Miyamda Apil Tawki. Indian Red Cross Society Manipur State Branch na singduna handak ta thokhiba ising ichaw sing da soklaba miyam gi mateng pangbada achobu thodang lokhiba Indian Red Cross Society gi Manipur State Branch amadi District Branch ki volunteer sing taram nokpagi thoram State Branch sigi MG Avenue de Labor Office janga si pangthokre tharamadu da IRCS Manipur State Branch Imphal District ki President so ADB Imphal District ki DC Dr. Nivedita Lairen Lakpam Manipur State Branch ki Vice President Dr. R.K. Nimai Chairman Narendra Ningomba Former Chairman Dr. Yangle Mohena athoba mithung lensing oina saruk yakhi Thauramadu DC Dr. Nivedita Lairen Lakpan Fongdokhibada Manipur thokliba irang amadi disaster singda Indian Red Cross Society na lawriba thodang yamna chawi loinana awaba tarba miyamda amadi lenga ki missionary singda mateng pangdinata lakli Red Cross Society ki volunteerism spirit malem gi oinasu phidam ningai nei Hairiba volunteerism spirit asi miyamda awareness piragadi volunteerism asi hena kan khalakpada achobu mateng oigani thajai haiki Vice President Dr. R.K. Nimai na phongdokhibada Indian Red Cross Society Manipur State Branch na Manipur da thokliba disaster kayada awaba mayok naraba miyam gi mateng pangduna lakliba si khangbiduna mamangi MP Dr. R.K. Ranjan amadi hauziki MP Dr. Bimol Akoizam Anina ambulance sing mateng pangbibasina miyam gi mateng pangba henangam halle masigi mathakta Dr. Bimol na board ani mateng pirakpa asina isingi chawdasu hena awaba taraba singda mateng panghanba ngamle motor ama supibirakani thajai adubu volunteer haibasi punsi chuppa volunteer oina thabak toba ngamloidabana mahut sinaba anaba volunteer sing semgatpa madi training piba Red Cross ki fundamental principles sing khanghanba amadi ngakna miyam gi mateng pangna bhotna si haiki aigi officers when before the government gi akhoi institution na respond to bangam jingaida I am very happy and I want to thank Santi Ghomaga Indian Red Cross Society Imphal East District Branch na hana respond to bibado it was very helpful and I'm very thankful to Indian Red Cross Society for that only blood donation na akhoi ambulance service provide to bibase like akhoi enough ambulance service like the state government gi Imphal East ki oiro only we have only 2-3 running aduso So, sigumba matamda flood kumba any natural calamity ama tholapa matamda we do not have enough aduga main power su leijade aduga then like it's such a huge relief to the government that Indian Red Cross Society na ambulance service ama provide to we base it's such a huge relief to the government affected person da support people gi kudong chabasi leira ani haibugi confidence to yam fatana lejare sidai sida koi gi volunteers in training to wa koi gi fundamental principle hai tare koi safety first koi risk log da ba sima de koi follow to ta ba koi no da koi volunteer ma casualty ma tho ma tam da koi gi whole movement se yam na so setback ama la ta do me na volunteers in the contribution that koi di is a organization run by the volunteers Iba service ko mag siya ko volunteer to ko ni. Ano na? Pwede volunteer siya no kasi sum low ko no volunteer ni bisa pa muna te matamang ko ni
mi ma lifetime ki volunteer ko yo de ya ro ya ba aduna volunteer de sum ko rotation ko na ba ando ba aduna hande ki to kan se is many young volunteers ko ki youth man Lion Club of Imphal Paradise Sentuna World Teachers Day gi Thoram Dhananjoy Special School for Differently Able Persons Khongmanjon Wanda Pangthokre. Thoram aduda Lion Club of Imphal Paradise ki President Soibam Shyam, Dhananjoy Special School for Differently Able Persons ki Secretary H. Brajendra Sharma Madi School asigi Principal Kavita Devina Maru eba miyoi sing oina sarukia ki. Ching lemlaba Thoram adu ki sarugamo oina School asigi Principal oina Thaupuribi Kavita Devina Jahi Kunhumdoi Chupna School asigi damak kathok pagaloinana Lauri Bathawdangbu Sakhang Bagaloinana Lion Club Imphal Paradise ki Maikaidigi Achamba Khudol Tamduna Ikai Khumnaba Utki Ngasigi Tharamaduga Mari Leinana Lion Club of Imphal Paradise ki Secretary Naurem Santikumar na Fongdorakpada Oja ama haiba sinfam asida Leiduna Makoida Lejariba Losing Gyan Sing adubu Tungi Miro Sing Napaba Mapung Faba Mioi Amamam Oihenaba Pandam Amaloinariba Oja Singbu Tagat Pafongdok Pagaloinana Malim de Ladiba Oja Kuding Makpui Kai Kumnabu Utpo Oina Ngasigi Tharamasi Pangthokpani Haiki Wabagai Higher Secondary School gi in kumja lising amaga chamapal humputara taruk alumni na sindina World Teachers Day lising ani kun mga gi tharam ga mari lenana mari raksuba sentakpa singning sing tharam ngasi Wabagai Higher Secondary School gi recreation hall da pangthokre tharam ga mari lenana Wabagai Higher Secondary School gi campus te leiba lamjing maira paiba singgi ningsing pungda amadi leikidraba oja sing amadi alumni gi miyoi singi photo da ngasi gi tharamadu da saruk yakiba sing na leikatuna ikai khumnabu utkibaga loinana minute ani tumina leptuna awabasu fongdoki tharamadu da Kakching Higher Secondary School gi retired principal Elangbam Surchan DMU amadi MTU gi vice chancellor Professor W Chan Babu Manipur University gi hanagi humanities ki dinoiramba Professor Moirangthe Mani ahumna Mathang Sitna Athoiba Mitung Sing Oina Sarukia ki DMU amadi MTU gi Vice Chancellor Oriba Professor Wahingbam Chan Babu na Tharamadu da haikibada Wabagai Higher Secondary School lising amaga chamapal humfutara mga alumni na sinduna ojaga mahiroi sing leinariba marida miteng thamdana pangthokliba sintakpa singning sing tharam ama pangthokliba si hojik leiriba Manipuri Society asida Achauba sapu ama purakani mahana makha taraduna haikibada hojiki matamda oja sing nimit asi tongan makhalgi kumhai ama oina chathaba school college amade university kayada uba fangi ojagi nimit pangthokpagi asengba wahanthok oina pangthokpadi yamsilaktraba male Maramasina aikhoi pumnamakna hotnaduna oja amadi mahiroi ani ki mari asi hena fagatna ba hotnaminasi haina makha taki Teachers Day asi prakagi tongan namakan ki celebration amaronda sathabasi university amada amasung college khuding makta koina uba phangi Teachers Day ki significant oba component de khakta oba ataina normal entertainment amamada focus top masi oi aduga hojiki matam laiba teacher students relationship aduga 1985 hawada koina ugiba teacher students relationship sita angpa khenaba mayama ui matawda laiba nakoi teacher students relationship siti yang satina apagi bonding se bazaga sanga bonding se yam hena laibra hena khali bazaga da akoi satra amusung satri singena piliba thazaba adagi respect adagi emotional dependence asimaya si am hena wangi matam gi value system si jana ada atu gi value system ji hojik matam da lo ma degrade tawki ba hojik matam da di university da su college da su satra si berenda da oza matak ta ma tom ta thaina ra su oza sa da tare ko respect am ta utta ba satra ni machine sina dominate tawsala ba
Alaikai High Madrasa ki bands, desk, amadi whiteboard pibirakpagidamakta Manipur Lenga ki Education Els ki Director bu Ahalon Anganglon United Club Haurebi Makhalaikai ki Maikaidigi Thagat pa phongdorakli Haurebi Makhalaikai High Madrasa da ngasi pangthokpa Paumi singgu unabamada Ahalon Anganglon United Club Haurebi Makhalaikai ki advisor amana phongdorakpada School asi matam kayagi mamangdagi awat panat thanduna laklibani classroom masing student leitabagi awaba nong yubagi awaba desk bench leitabagi awaba kaya mayok naduna lakli awat pa sing asi mention binaba Manipur Lenga ki mari lenaba singda kaya rag haijarabasu thabak oina onthok pirakhide bench desk amadi whiteboard watpagi awaba si koknabagi damakta club ki advisor amadi school gi headmaster Muhammad Wahajuddin ga khanaraba matung headmaster na department asigi su director da haijarubaga Mahiroi singi khanbiduna pibirakpa thamoi sengna thagaba phongdok cheri haiki loina na mamang da su school asi nong yuramba tin amadi classroom masing sudabana maram oiduna partition tauba masugumba khana nainariba mayam asi punna laikai asigi club ke advisor sing amadi headmaster ga mamang da khana khiba kya laikre makhata ba awat pasing director na mention birakani haibagi chetna thajai loina na haurebi makha laikai high madrasa gi hauji lairiba classroom masing sudabana awaba kharadi adum mayoknari mamang da class 3 to 10 leramani adu haujikti 2019 da government gi thokhiba order amagi matungina class 1 to 10 Punshin mana maram moiraga school sigi oja sing amadi chhatra singda awaba mayoknari awaba mayamasi director na kokhan bibai damang amkhai leitana thagat chari loina na school sigi awat pasing makha tarakpada school sigi union amadi ahlaman leiriba laikai gi committee club sing loina na headmaster na chingba director da khoi awat pasing asi amuk demand torokpada director gi maikai dagi awat pasing asi mention birakani haibagi chetna thajabadu su thamjari Lilong United Club LUC amadi Assam Rifles ka khutsamnaduna nongmagi oiba lemna laying bagi camera mangasi usoi pokpida leiba Lilong Haurebi College ki ground da pangthokre General Medicine Orthopedician Gynecologist Dental Surgeon Pediatrician MD Medicine General Physician na chingba kaya gi Specialist Dr. Kayana saruk yaduna pangthokhiba lemna laying bagi camera du kamari leinaba warol paumil sing na piraduna LUC ki convener Sajad Buyamayum na hai LUC na safong lakpadagi masamo faba tinjang kaizang daba nadiyek taba lunan bukunay ama semnabagi pandamda jangsilak liba clean lilong mission ki sarukam oina lem na laing bagi kemasi pangthokpani lilong Haurebi mayai lekai ubak tong makha tairen makhong na chingba mafam singdasu lem na laing bagi kemsing pangthokre kemasida mapanlamdagi lakpa specialist Dr. Singh Kayana analying chethari loinana mathau taba hidak langtak singsu lem na fanghalli LUC na jangsilak liba mission ki manung chena khunai asigi damakta makha tanasu miyami kudong chana ba lepte na jangsilaki gani haiki panbayai miyoi missing miyoi lishing ama henbana ngasigi lem na laing bagi kamadu ki kudong chabal loki तोन बे एक्टिविटी क्या तौरबा मदुदा कोई तिंजंग गाइजंग दबा कोई नादे एक तबा लुनान बा मदुगी तंकक अमोइना कोई फ्री मेडिकल कैम्प गी खोंजंग अमसोय कोई तंकक क्या थोने कोई संचिलखरे से खुदमोइना कोई असम राइफल्स का पुल कांदा लिलोंग हौरिबे मै लेकाय दा ममांग थक्ता कोई मेडिकल कैम्प कोई पंगथोखरे अदुगा लिलोंगी सि उबाक थोंग मखादा अदगी ताइरेन मखोंगदा तोहान बा कोई डॉक्टर स्पेशलिस्ट क्या कौरकांदा कोई कसिन कोया सिन बथुंगना कोई संचिलक लिबने हाइतारे कोई फ्री मेडिकल कैम्प असे ngasi makso कोई लिलोंग हौरिबे कॉलेज की ग्राउंड मफम असे अखोई मैम की खुदोंग चाबा खर यंगकान अखोई खुदोंग चानाबगी दमकता अखोई फ्री ट्रीटमेंट फ्री मेडिकल कैम्प असे अखोई लिलोंग असम राइफल्स मरुएना मोइगा कोऑर्डिनेट तौरकांदा लिलोंग यूनाइटेड क्लब ना इनिशिएट तौरकांदा हाइबा अखोई फ्री मेडिकल कैम्प असे अखोई जंक्शन मने मसिदै सिदा मरुएना अखोई डॉक्टर स्पेशलिस्ट का मपालमदगी लेंबिराकांदा अना लेंग का अखोई हुजिक चथरी सिदै सिदा अखोई फ्री दा हिदाक लंगदकना चिंगबसु अखोई प्रोवाइड तौनबा अखोई सेम सारगा लेरे National Voluntary Blood Donation Day lisingani kunmanga gi sarukam oina Voluntary Blood Donation gi awareness program ama ngaikong Khulen Youth Club tak ngasi pangthokre Green Brigade Manipur amadi Sija Blood Center Imphal na kutsamnaduna pangthokhiba thoramasi ngaikong Khulen Youth Club na mateng pangduna
State Blood Transfusion Council Manipur gi meeting makhada sinkhibane. Tharam asiga mari leinana ngaikong khulen khaktegi oiba nupi ani yauna voluntary blood donor kuntrani bu Lengyan fi amamam piduni kai khumna bu utki. Tharam asida Administrative Committee ngaikong khulen Jilla Parishad ke member Khwairakpam Sanamatum, Thobal College ke Assistant Professor Khwairakpam Sundar, United Development Club ngaikong amadi ngaksro pokpigi Secretary Moirangthem Romes, ngaikong khulen Youth Club ki President Lamabam Gopen Singh, Green Brigade ki founder Elangpam Premjit na Presidium member oina sarukya ki. Voluntary blood donor oibita natana state blood donor motivator su oiriba Elangpam Premjit na resource person oina voluntary blood donation ki matangda wangang ki. Thasigi tang ahum da phong kiba pauche singda Bisnupur district ki oina ing kumjalu singani kun marida Kanglup ki irang na maram oiduna low palhodaba singi compensation ki online da application 1000 kiba singi Bisnupur district ki oina amuk hanna online da tharak u hairi basi Bisnupur ki DC na thokpo order ka onana phonglakle DC Bisnupur na thoki ba notification ki matungina di online da thagalaki ba application singda masa ki pata number area natraga Mari leina documents singda asoiba leibadagi reject tawkraba Lomi sing adu khaktamak nauna amuk hana online ki khuthangda tha sigi tang tara manga fawbagi manungda thazin gadabani haina Moirang Kendra Lomi Sinmi amashung nupilup ki maikai degi Lomi singda khanghalakli Loinena rejected kraba Lomi singi maming matha sing adu Lomi singda khanghanbirak na basu mari leina ba department ki pokning chengsilakli Laibak asigi mafam kayada paksana pangthoknabagum Rashtriya Swayam Sevak Sangha RSS linkat ki bagi jahi chama mapung farak bagi Vijaya Dasami Utsav ki tharam Sangha sigi Khongjom Mandal na sinduna ngasi Thobal District ki Sapam Laibung Lekai Khongjom de leba Langpuk Lakpam Devin Singhi yum da pangthokre Ima nangi damak thawai thajage haiba pandam da pangthokiba Vijaya Dasami Utsabadu Manipur Police Department degi thabaktagi potharaba CH Chandramani Singh na thoramapu aduga Manipur Pran ki Pran Karyakarni Sadasya Executive Member Laisram Jatra Singh na athoiba mithunglen oina sarukya ki Thoram gi sarukamu oina Satra Puja Tauba RSS ki Firal Chingkhatpa madi RSS Pulingkhat lamba founder singi photo da leishu katuni kai kumnabot ki tongan ba mafam kaya degi RSS ki member nupa nupi kaya na saruk yakiba ngasigi thoramadu da mayai tangbal election kiba singna RSS matau karam na lingkhat kibano leipa ki dama kari tauri haibani chingba kaya gi maramda sandok na miyam na thamki Chahi asigi haukiba September thagi tang kun manga de imphal east ki hangang mayai lekai de leiba yum ama gas leak oirakpadagi thokiba maihau langpoki laibak thipa thodokta maina tumna chakraba yum adugi yumbu chinga kamjoi kumar da Manipur Relief Association MRA gi member singna sel gi obamateng pangkre Tengbang kongchit aduda sarug yakiba MRA gi president TH Surchan amadi association asigi executive member singna association asina ngamjaba sel khara khutsin nabagaloinana imung manunggi awabada saruk yaki Police MR amadi IRB Singh Yoiba State Forces Club Khangabok ki members in Sinduna Khangabok village ki commercial hub amoriba Khangabok lamlung kaithelda lamtu sengbagi thabak chathakre lamtu sit sengbagi tharamadu da amot pa sengdoktuna luna na leina ba amadi phatahudi mafam chana loisina badukan mapu sing amadi kaithel family bamiyamda awareness pibagi tharam amasa pangthoki loinana lambi ki pothole leiramba singsu nung haijingduna mensinbagi thabak su chathaki Hojik sanabagi pau amuk lobirasi
Manipur Olympic Association ki meeting makhada District Olympic Association Thawbal na sinduna mamang tha September 12 dagi 19 fawba numit manga ni chupna jathakiba First District Olympic Games lisingani 15 da karate mashana da overall team champion tar kraba Social and Economic Development Organization sedo yairipok kaithel gi sanaroi singbu ngasi organization asigi sanglenda achamba thawram amada harau tayamna oktuna puning thagotkhre haina organization asina thadorpa cherol amana phongdorakli Cherol asina hai First District Olympic Games lisingani kunmanga Thawbal Games atuda sedo yaripok kaithelgi Sports Cell ama oiripa Manipur Amateur Karate Association maka yaripok brands ki sanaroi kunhumdoina tongan bakanglup sangna saruk yakibada gold mari silver manga amadi bronze tara mari fangduna karate mashana da overall team champion oibangam khibane Games atuda binasaki pukri hongbamna instructor oina saruk yaki hairi Kuman Lampak Indoor Stadium de Lakadoriba October Gitang Tara Mato Yamadi Tarani Tui de Pang Tokadoriba Taramari Subasab Junior Amadi Senior State Level Zed Konedo Championship Lisingani Kunmanga da Sarugiana Bathawal District Team A Amadi Team B gi Khangat Laba Sanaroi Singiming Lautok Le Team A da Miyoi Kuntra Manga Amadi Team B da Miyoi Mapal Khale Akupamarol Association Asidagi Khangbibayagani Haina Zed Konedo Association of Thawbal District ki Cherol Amana Khanghalak Le District Kang Association Ziribam na sinduna Ziribam gi Babu Parada Leiba Lamlane Community Hall kam Kang Sangda Ziribam gi Kangkut Nipal amadi Kashar Kangkut ani yauna puna Kangkut Tarana Sarugyaduna Sanariba Ahanba RK Ibetombi Devi Memorial Leimarol Kang Tournament lisingani kunmanga gi ngasasane ki bahanba match da MNC Ningthembam na LEC Babupara Bibu Panjal Taret Amada Maithiba Piki Aduga Anisuba match na Ichel Club Dibong na LEC Babupara Ebu Panjal Mapal Nipalda Maithiba Piki Ngasasana ki bahanba match da N Kiran Singh na umpire O Masi na scorer oiki Anisuba match na KH Basanta Singh na umpire H Inaw Pisak na scorer oiki Hayeng ahanba match nung dilpunga mataba matamda MITL Ziribamga Kasar Kangkut Ega Sanagane Ningsing Bayay Sanariba Kang Tournament asi Champanagar da leiba RK Bijoy Sana Singh na mahaki leikidraba apokpi mamagi maming da kachaba Kang Tournament ni All Ziribam Sports Association AJSA ki office tinga sa upong Nepal tabada All Ziribam Sports Association AJSA ki annual general body mifam pangthokre pangthok ki ba mifam asida All Ziribam Sports Association AJSA ki president M Brajakanta Singh amade vice president S Maniton Singh na maru aba miyoy singoy na sarukya ki Mifam aduda association ki leikidraba members sing kai kumna po ina minute ani leptuna silence observe tawki Ngasigi mifam na leikidraba miyoy Nepal boy AJSA ki membership tegi lauthokki loinana anawba member tareda masu membership oibagi ayaba mifam na piki mifam aduna ingkum jalisingani kun mga kun taruk tegi ingkum jalisingani kun Nepal kun mapal fawba chahi mari ki fampugada ba AJSA ki anab office bearer sukhan ki AJSA ki legal advisor A Biren Singh na returning officer oiduna AJSA ki president da S Maniton Singh general secretary da KH Asok Kumar Singh amadi atay thawpuba Singh su yetnaba leitana khanki Matam amagi football gi goalkeeper oiramba ngaikong sifaidagi nong maitam somen jahini futaret apokpa Kurai amadi achobina Kanghaudana mamang thagi kuntarita kanghaudana leikitabada United Development Club UDC ngaikong kulen ngaikong sifai amadi ngagchopokpi amadi ULWSO Club ngaikong sifai mamang lekay RYDO ngaikong sifai maning lekay Kunai semgat loop ngaikong sifai nangasi awaba phongdokre loop singi thongminsung na sarugyaduna somen giyumda minute amat tumina leptuna leikidrabagi thawai na lairam lenda ingna chikna lairuna bathongniki Ningsing bayabadi nong maitem somen na hinglingay naha oiringay da Amofa FC Moirang YSWO Utlaw Plaza FC Kainawda goalkeeper football sanaroy amo oina sanaduna district amadi state level ki thakta saknai raba sanaroy oina lamsida ajoba fidakan mangamkiba miyoyne
Hojek aying asagi pau amuk lobirasi. ICAR Lamphal ki Agro Meteorological Field Unit AMFU degi pirakpa aying asagi report amagi matung inna ngasi Manipur da khwaidagi sabagi chang asi Celsius degree kuntra oiki khwaidagi ingbagi chang na Celsius degree kun oiki nungsita yawba ising manilgi chang na ayukta chada marifutara manga amadi nungthildana chada humputara nipal oiki ngasi chukiba nungzugi chang na millimeter phunni loisilakpada maroba pau amukahana pizari. Handaki Delhi ki Kongchida Sada Center ki Luchimba Singna makhoi gu unabagi appointment pirakta batagadi BJP ki MLA amu onilai rubagi karikan nane aikoi pham thadok patawani haina MLA ki Sam Kumar na phongdakre. Thasigi anida makhana madi lekhan poktiga loinaba mafam amada gamginlon chongloi kauba mioi ama arambai tengol gi new singna phuki haina phuki students organization amarau sikhi badu inform yaw de baran wa fam ni haina arambai tengol na sengdorakli amadi kumputara madhoi suba wildlife wiki program na sisu makhatana tongan ba district singda paksana pangthokna pre. Pumjasi fawaguna sandok jaba ISCOM News matanga sidaloy jere makataba pawgidamak ISCOM News pum iging taduna lebiyo.